2023ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁ꯭ꯀꯣꯔꯄꯤꯌꯣꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝꯗ ꯕ꯭ꯔꯤꯆꯤꯛ ꯔꯥಶꯤꯒꯤ ꯔꯥꯁꯤꯒꯤꯁꯦ ꯍꯥꯏꯗꯤ ꯃꯨꯟ ꯁꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯁꯟ ꯁꯥꯏꯟ ꯐꯣꯂꯣ ꯇꯧꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯨꯊꯤꯗ ꯌꯥꯎꯕ ꯔꯥಶꯤꯗꯣ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯁꯟ ꯁꯥꯏꯟ ꯀꯩꯀꯥꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯍꯣꯏ ꯆꯥꯅꯕꯁꯨ ꯌꯥꯎꯕꯅꯦ ꯈꯔꯕꯨꯗꯤꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯄ꯭ꯔꯦꯐꯔ ꯇꯧ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯌꯦꯡꯉꯨꯒꯦꯅ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯣ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨꯀꯣ ꯃꯩꯇꯩꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯨꯊꯤꯗ ꯀꯩꯗ ꯌꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯩꯇꯩꯔꯣꯟꯗ ꯌꯥꯎꯕ ꯔꯥಶꯤꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯐꯣꯂꯣ ꯇꯧꯕꯤꯌꯨꯀꯣ ꯌꯥꯝꯕꯨꯗꯤ ꯌꯥꯝꯁꯜꯂꯛꯇ꯭ꯔꯦ ꯂꯣꯏꯁꯜꯂꯛꯇꯣꯔꯦꯀꯣ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯀꯣ ꯃꯔꯛꯇꯩ ꯁꯛꯀꯠꯂꯛꯑꯣꯏꯒꯦ ꯍꯥꯏꯗꯤ ꯀꯨꯝꯕꯒꯤ ꯀꯩꯒꯤ ꯉꯥꯏꯔꯤ ꯈꯣꯠꯂꯤ ꯀꯥꯏꯅꯒ ꯁꯨꯝ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯊꯨꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯗ ꯅꯪꯉꯦ ꯅꯪꯗ꯭ꯔꯒꯅ ꯁꯤꯒꯤ ꯍꯞꯇꯥꯁꯦ ꯍꯥꯏꯇꯥꯔꯦ ꯏꯔꯥꯏ ꯐꯥꯎꯕꯒꯤ ꯃꯃꯥꯡꯗꯗꯤ ꯂꯣꯏꯅ ꯂꯣꯏꯔꯅꯤ ꯁꯤ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯃꯉꯥꯁꯦ 1 2 3 4 5 ꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯆꯤꯛ ꯔꯥꯁꯤꯒꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ ꯃꯉꯥꯁꯦ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯥꯔꯠꯁꯦ ꯈꯤꯇꯪ ꯃꯤꯛꯁ ꯇꯧꯔꯒꯁꯨ ꯂꯥꯛꯑꯦꯀꯣ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯑꯒꯁꯨ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯑꯐꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯈꯤꯇꯪ ꯃꯃꯥꯡꯒꯤꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕꯁꯦ ꯑꯗꯨꯝ ꯈꯔ ꯂꯩꯌꯦꯀꯣ ꯁꯤꯃꯒꯤꯁꯨ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯗꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯑꯍꯥꯟꯕꯒꯤ ꯂꯥꯛꯏꯁꯦꯀꯣ ꯑꯍꯥꯟꯕ ꯀꯥꯔꯠꯁꯦ ꯁꯤꯗ 5 ꯑꯣꯐ ꯀꯞꯁ ꯍꯥꯏꯀꯣ 5 ꯑꯣꯐ ꯀꯞꯁꯦ ꯑꯃꯈꯛ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯂꯣꯁꯀꯨꯝꯕ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯂꯣꯁ ꯂꯩꯈꯤꯕ ꯍꯥꯏꯗꯤ ꯃꯥꯡꯕ ꯇꯥꯕ ꯑꯣꯏꯔꯣ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯥꯡꯕ ꯇꯥꯕ ꯔꯤꯂꯦꯁꯟꯁꯤꯞꯀꯗꯁꯨ ꯑꯃꯈꯛ ꯍꯥꯏꯗꯤꯀꯣ ꯇꯣꯛꯅꯈꯤꯕ ꯈꯣꯠꯈꯤꯕ ꯍꯥꯏꯗꯤ ꯃꯔꯤ ꯐꯠꯈꯤꯗꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯡ ꯆꯍꯤꯁꯦꯀꯣ ꯁꯤꯗ ꯃꯥꯡꯕ ꯇꯥꯕ ꯌꯦꯡꯉꯣ ꯀꯞꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯍꯥꯏꯗꯤ ꯇꯨꯔꯒ ꯂꯩꯁꯦ ꯍꯥꯏꯗꯤ ꯐꯖꯅ ꯌꯨꯡꯉꯒ ꯂꯩꯇꯦꯅ ꯍꯥꯏꯗꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯞꯁꯤꯅ ꯁꯨꯃꯥꯏꯅ ꯌꯨꯡꯉꯒ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯐꯒꯗꯕꯅꯦꯕ ꯄꯣꯠꯁꯦꯀꯣ ꯑꯗꯣ ꯑꯝꯇ ꯁꯨꯃꯥꯏꯅ ꯌꯨꯡꯈꯠꯂꯒ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯌꯦꯡꯉꯣꯀꯣ ꯀꯥꯔꯠ ꯑꯅꯤꯁꯤꯒꯤ ꯃꯦꯠꯁ ꯌꯦꯡꯉꯣꯀꯣ ꯁꯤꯗꯅ ꯑꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦꯀꯣ ꯀꯞꯁꯦ ꯑꯃꯃꯝ ꯁꯨꯃꯥꯏꯅ ꯌꯨꯡꯈꯠꯂ ꯐꯖꯅ ꯇꯨꯗꯕꯤꯗ ꯂꯩꯅꯀꯣ ꯁꯤꯁꯤꯅ ꯐꯔꯤꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯀꯥꯔꯠꯇ ꯂꯥꯛꯄꯅꯤꯅ ꯐꯩꯀꯣ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯍꯧꯈꯤꯕ ꯃꯇꯝꯁꯤꯗꯤ ꯄꯨꯔꯥ ꯃꯤꯁꯃꯦꯠꯆ ꯇꯧꯈꯤꯕꯗꯣ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯐꯕ ꯐꯠꯇꯕ ꯂꯣꯏꯅꯃꯛ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯐꯠꯇꯕꯁꯤꯅ ꯌꯥꯝꯃꯟꯗꯅ ꯑꯃꯈꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯐꯕ ꯂꯥꯛꯄ ꯃꯇꯝꯗ ꯎꯕ ꯐꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯡꯈꯤꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ ꯍꯧꯈꯤꯕ ꯃꯇꯝꯁꯤꯗ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯩꯅꯔꯔꯣꯏꯁꯤꯀꯣ ꯑꯗꯣ ꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯁꯤꯁꯤꯅ ꯂꯥꯛꯀꯗꯕꯉꯩꯒꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯊꯧꯗꯣꯛ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤꯕ ꯈꯣꯠꯈꯤꯕꯗꯨꯅꯀꯣ ꯍꯧꯖꯤꯛꯁꯦ ꯄꯨꯔꯥ ꯊꯣꯛꯂꯛꯄ ꯉꯝꯗꯕꯗꯣ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯁꯤꯗ ꯃꯤꯁꯦ ꯃꯊꯟꯇ ꯂꯦꯞꯄꯒ ꯂꯩꯇ꯭ꯔꯥ ꯃꯊꯟꯇ ꯂꯦꯞꯄꯒ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯦꯞꯄꯒ ꯂꯩꯁꯦ ꯃꯊꯟꯇ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯄꯥꯁꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯨꯅ ꯍꯥꯏꯗꯤ ꯑꯩ ꯃꯤ ꯄꯨꯟꯅꯤꯡꯗꯕ ꯁꯣꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯅꯤꯡꯗꯕ ꯈꯣꯠꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯏꯊꯟꯗ ꯂꯩꯕ ꯌꯥꯗꯦꯀꯣ ꯏꯊꯟꯗ ꯂꯩꯕꯤꯒꯅꯣ ꯈꯤꯇꯪ ꯄꯨꯜꯂꯣ ꯍꯥꯏꯗꯤ ꯃꯃꯥꯡꯒꯤꯗ ꯁꯣꯏꯈ꯭ꯔꯦ ꯇꯨꯡꯗ ꯑꯗꯨꯝ ꯁꯣꯏꯒꯗꯕ ꯅꯠꯇꯦꯅꯀꯣ ꯑꯗꯨꯗꯨꯅ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯏꯊꯟꯗ ꯂꯩꯒꯅꯣ ꯈꯤꯇꯪ ꯁꯣꯁꯤꯌꯦꯂꯥꯏꯁ ꯑꯣꯏꯌꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯕꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯑꯣ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯤꯗꯀꯣ ꯃꯊꯪꯒꯤꯗ ꯊꯣꯛꯂꯛꯏꯁꯦ 9 ꯑꯣꯐ ꯀꯞꯁꯀ ꯍꯥꯏꯔꯒꯗꯤ ꯁꯤꯁꯦ ꯂꯥꯛꯀꯗꯧꯔꯤ ꯃꯊꯪꯅꯦꯕ ꯍꯧꯖꯤꯛꯅ ꯁꯤꯁꯤꯅ ꯑꯩꯅ ꯈꯜꯂꯒ ꯂꯩꯔꯤꯕ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯒ ꯂꯩꯔꯤꯕ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯃꯥꯏꯟꯁꯦꯠꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯊꯣꯛꯄ ꯑꯃ ꯂꯦꯠ ꯒꯣ ꯇꯧꯍꯟꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯂꯦꯠ ꯒꯣ ꯇꯧꯍꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯔꯤꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯂꯥꯏꯐꯇ ꯀꯩꯅꯣꯝꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯉꯔꯥꯡ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯉꯔꯥꯡꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯉꯁꯤ ꯄꯨꯔꯒ ꯀꯩꯗꯧꯕꯩ ꯂꯥꯛꯇꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯡꯗꯥꯡꯗ ꯍꯥꯏꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯊꯣꯛꯈꯤꯕ ꯊꯕꯛꯇꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯄꯣꯔꯛꯄ ꯀ ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯍꯧꯈ꯭ꯔꯦꯅ ꯂꯣꯏꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯉꯁꯤ ꯅꯨꯃꯤꯠ ꯑꯅꯧꯕ ꯑꯃꯅꯦꯕ ꯅꯨꯃꯤꯠ ꯑꯅꯧꯕ ꯑꯃꯅꯤꯅ ꯍꯥꯏꯗꯤ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯅꯧꯕ ꯑꯃꯁꯤꯗ ꯑꯩ ꯑꯐꯕ ꯑꯩ ꯀꯩꯅꯣꯝꯃ ꯑꯅꯧꯕ ꯑꯃ ꯍꯧꯒꯦꯅ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯔꯥꯡꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯅꯍꯥꯟꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯃꯥꯡ ꯊꯥꯗ ꯅꯨꯡꯉꯥꯏꯈꯤꯕꯗꯣ ꯍꯥꯏꯗꯤ ꯄꯨꯔꯒ ꯆꯠꯀꯅꯣꯕ ꯀꯦꯔꯤ ꯇꯧꯔꯒ ꯆꯠꯀꯅꯣꯕ ꯄꯣꯠꯂꯨꯝꯗꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯂꯒꯗꯤ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯀꯃꯥꯏꯅ ꯉꯝꯒꯅꯤꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯣꯏꯔꯣ ꯊꯕꯛ ꯏꯪꯈꯥꯡꯒꯤꯗ ꯑꯣꯏꯔో ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯄꯨꯔꯒ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯤꯡꯁꯦ ꯀꯦꯔꯤ ꯐꯣꯔꯋꯥꯔꯗ ꯇꯧꯔꯒ ꯆꯠꯂꯒꯗꯤꯀꯣ ꯍꯥꯏꯗꯤ ꯄꯨꯟꯁꯤꯗ ꯆꯦꯟꯖ ꯂꯥꯛꯑꯣꯏꯀꯣ ꯑꯗꯨꯗꯨꯅ ꯊꯝꯕꯤꯔꯝꯕ ꯂꯦꯠ ꯒꯣ ꯇꯧꯍꯟꯈꯤꯕ ꯑꯃ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨ ꯁꯤꯗ ꯃꯊꯪꯒꯤ ꯊꯣꯛꯂꯛꯏ ꯀꯥꯔꯠꯁꯤꯗꯤ ꯐꯩꯌꯦꯕ ꯁꯤꯗ ꯅꯪꯅ ꯈꯟꯕ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯅꯪꯒꯤ ꯒꯣꯜ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯨꯜꯐꯤꯜ ꯑꯣꯏꯌꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯥꯝ ꯃꯁꯛ ꯐꯖꯔꯒ ꯁꯨꯃꯥꯏꯅ ꯐꯝꯃ ꯈꯣꯠꯂꯒ ꯂꯩꯔꯦꯀꯣ ꯀꯞꯁꯀ ꯃꯌꯥꯝ ꯌꯨꯡꯉ ꯂꯩꯁꯦ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯥꯛꯇ ꯑꯣꯏꯅꯦꯕ ꯁꯤꯁꯦ ꯄꯤꯕ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯃꯇꯝꯗ ꯍꯥꯏꯗꯤ
ꯑꯦꯛꯖꯥꯝ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯐꯥꯔꯁ ꯂꯥꯛꯄ ꯃꯇꯝꯗ ꯀꯞꯀ ꯐꯪꯗ꯭ꯔꯥ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯀꯞꯀ ꯃꯌꯥꯝ ꯐꯪꯉꯒꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒ ꯃꯌꯥꯝ ꯗꯦꯀꯣꯔꯦꯠ ꯇꯧꯔꯒ ꯊꯝꯃꯤꯅꯀꯣ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯩꯒꯤ ꯗ꯭रीꯝ ꯑꯩꯒꯤ ꯒꯣꯜ ꯃꯌꯥꯝꯗꯣ ꯐꯨꯜꯐꯤꯜ ꯑꯣꯏꯕꯅꯦꯕ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯩꯅ ꯅꯍꯥꯟꯒꯩ ꯀꯨꯏꯅ ꯈꯟꯖꯔꯛꯄ ꯃꯌꯥꯝꯗꯣ ꯑꯦꯛꯖꯥꯝꯒꯤꯅꯦ ꯍꯥꯏꯔꯁꯦ ꯖꯣꯕꯀꯤ ꯀꯩꯒꯤ ꯊꯥꯕꯅꯤ ꯈꯪꯗे ꯁꯥꯏ ꯀꯥꯟꯁꯤꯗ ꯍꯥꯏꯗꯤ ꯐꯪꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯀꯣ ꯑꯗꯨꯗꯨꯅ ꯑꯃꯁꯨ ꯍꯥꯏꯀꯣ ꯁꯤꯗ ꯃꯥ ꯄꯥꯏꯔꯒꯁꯨ ꯂꯩꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯃꯔꯣꯝꯗ ꯑꯗꯨꯝ ꯀꯥꯏꯅ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁ ꯇꯧ ꯍꯥꯏꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯅꯦꯕ ꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯈꯛꯇꯪ ꯇꯧꯕꯤꯌꯣ ꯏꯁꯣꯔꯒꯨꯝꯕ ꯈꯛꯇꯪ ꯊꯥꯖꯕꯤꯌꯣꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯗ ꯀꯥꯔꯠꯁꯤꯒꯤ ꯏꯆꯝ ꯆꯝꯅ ꯃꯦꯁꯦꯖ ꯍꯥꯏꯗꯤ ꯋꯥꯠ ꯁꯤꯗꯀꯣ ꯁꯤꯗ ꯍꯥꯏꯁꯦ whatever you will manifest you will get it and 하이브는 비슷 하이세거 아이디 아이나 파음에 포도 하직 라인나고 하직 라커도리바 new moon ni khangde full moon ni khangde atay atay nungtigi daily gumba manifestation tawba khopa mayam se ko loina follow tawbiyo ba ko aduduna haidi yam phajaba card ne ko se je sigi da position da lai se haidi lakodoriba matam sida aduga amana kaino hai kan se da तौरदबना करीनो हाई कांसेदको हाइदी वाखनसे पीस लेते को जिक्से अदुदुना खतंग को हाइदी अखोइगी माइंड से खतंग पीस ओहेनबा मा दरकार ओइको हाइदी वाखन से खतंग शांति ओहेनबा हाइ तारे को शांति ओइबा हाइ तारे असेंबगी सिगी कार्डसिन हाइदी पोजीशन अतै द लागदी दुम फगदमने सिदा ब्लॉक मपा द लेबसिदा कमाइ तौगे द हाइदी ब्लॉक मपा से ले मतम दा आइसे वाखन से इंगहनबा ngam कैनो कैनो मसुम खल्लगा मथा सारगा लेबनी खंगदे अमनी खंगदे दाइन तौर लेबा हाइ तारे को adi aduga hojik hojik leiriba jaga hai tare ko aina leiriba yum natraga aina hojik leiriba jaga ase ko adi leibam nungai ra moi bang ka leiba nungai taba natraga wakhan nungai taba adugi jaga du leiba du ngasai gi energy phataba gumba leiba ni khangde aigi isagi iyumakta oi taraga su ko leibam sabam khangdaba du mai tawbo do hai tare ko aduga mai tawga ge hai kansi da kai tawba ya hai kansi da ko khwai first da ko aigi thought hai tare ko aigi mindset to change to biba ma darkar roiba khwai first da kamaina yum du da gi yum ni na thadu ga di kamai chakani adu kai tawba tai meditation gumba to biba meditation tawra matung da ngasai gi haidi peace ti phangani da na aigi mindset adu meditation gumba practice to biyo ahamba da ko aduga yam nungai traga di amaka कोई बखोट पचट पे यार अगर दिगो खितंग मतेक अमसु कोई थोपियो इशागी खल्लगा हाइ तारे को वेकेशन गुम्बा प्लान तौ बिबे आइ को नुमित मंगा तरानी गी हाइदी चथोक पखोप प्रॉब्लम केमता लेत्रगा दि हाइदी मणिपुर दगी मपान थोलोपनी खंगदे नत्रगा हाइदी आउट ऑफ स्टेशन गुम्बा कई गुम्बा हाइ तारे को करी सिटी दगी खितंग हाइदोरागा हाइ तारे को अदुमाइना कोइबो गुम्बा चटपनी खंगदे ब्रेक लौबनी खंगदे हाइ तारे को हाइदी आई इचेगी मयुमदा नत्रगा लेना याविना सुम हाइदी अदुमाइना लेबिबसु कैसु काइदेबा खतंग अइना पुनिंग ममीदो गा पुनबा खोटबा अदुमाइना हाइ तारे को अदुमा अदुमाइना खर चथो खतो तौरगदि अमु हेनसु माइंडो अइगी पीस लेगनी को अदुदुना खतंग को नुंगाइत्रगदि खर चथो खतंग इथंदा लेगनो को सिदासु सिदा ममांगदसु हाइग्रेनो को मी पुनिंग दे सोशलाइज ओनिंग दे खोनिंग दे हाइगिबा अदुमाइना को सिदासु दुम खर ब्लॉक मपादसु लाएबा सिदा को अदुगा लास्ट की फतबरा हारसे लास्ट की सेम फैगो नुमित से थोइजो नुपीजे माइ मखुत से नुमित से हापले दसन हाइ को दसन से फैयेबा यामना का नुमित हाइरगदि ख्वाइदिगी ब्राइटेस्ट ओइबा प्लैनेट ने को अदुदुना सिदसु को सेम ngасai सुमाइना लाखिबा दुमाइना सिदसु को हाइदि नंगना खनबा पोत नंगना पामेबा पोत सुगुमा मयाम से लोइना फंगबा खोटबा दुमाइना ओइ को अदुगा अखोइगी करी हाइनी प्रेगनेंसी गुम्बा कईगुम्बा सु इंडिकेट तौइ को सिजा हाइदि अखोइना सुम हंदक चही से हाइ तारे को नांगै अंगांग गुम्बा कइनो तौदबा खोतबा गुम्बा लेबा लेरगदि को हाइदि प्रेगनेंसी गुम्बा दुमाइना हाइ तारे एगी फैम एगी लाइफ ता लाओ खोलो हाइबसु लेय को अदुगा थबक इंखांगी ओना हारगदि ngसाइगी थबक ता प्रमोशन लाकनी इनकम दा हेंगलकनी अदुगा अपॉर्चुनिटीज अनोबा लाकनी को हाइदि अफबदा फबा लापा nga ta oina oiba sida aduga chemdokadaba ngasai haise wakhan gumba nuaitaba khotaba ama chalangiba mi punba khotpa sisina aina tawgadaba haidi tawgadaba ngasai tawdadana lerambado taw haibane bajise ado card reading gi desida loire ko akoige aduga amu chahi karamba chahi se phage haibado adu haipetang yeminase ko aduga chahi afabase handak chahi da chahi 35 jangakpa mi ngai phagani ko 35 jangakpa mi phagani 95 jangakpa phagani 53 jangakpa phagani 93 jangakpa phagani aduga 55 jangakpa 64 jangakpa ngai phagani ko adu ama lere ko sidana ma chahi afabase khara pi ko handak ya adu amana chahi 39 kunithoi 38 ko 38 adagi chahi nifu da phatte ka haiba yaina ko 40 se phai ko keno gi oina Scorpio ngai gi haragadi 40 phai 49 phai ko aduga 49 ama phare adagi 58 ama lere 67 ama lere ko afaba chahi se amana chahi 38 chahi kun chahi kumapan chahi kunthra nipan chahi nifu taret ko nifu taret adagi yankhai taruk adagi humpu manga amaga
ꯑꯗꯨꯒ ꯑꯃꯅ ꯆꯍꯤ 33 ꯀꯣ ꯆꯍꯤ 33 ꯆꯍꯤ 15 ꯆꯍꯤ 34 ꯆꯍꯤ 34 ꯑꯃ ꯂꯩꯔꯦ ꯆꯍꯤ 40ꯒ 94 ꯑꯃ ꯂꯩꯔꯦꯀꯣ 52 ꯑꯃ ꯂꯩꯔꯦ 64 ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯍꯤ 60ꯁꯨ ꯐꯩꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯆꯍꯤ ꯑꯐꯕꯉꯩ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯝ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯀꯩꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯑꯃ ꯆꯥꯟꯅꯒꯅꯤꯀꯣ ꯍꯥꯏꯗꯤ 12ꯀ ꯂꯣꯏꯕ ꯑꯉꯥꯡꯉꯩ ꯍꯥꯏꯗꯤ ꯀꯩ ꯇꯧꯕ ꯌꯥꯒꯗꯒꯦ ꯍꯥꯏ ꯃꯇꯝꯁꯤꯗ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯆꯥꯟꯅꯒꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯤቭ ꯁꯔꯚꯤꯁꯀꯨꯝꯕ ꯇ꯭ꯔꯥꯏ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯐꯦꯁꯟ ꯏꯟꯗꯁꯇ꯭ꯔꯤꯒꯨꯝꯕꯀꯣ ꯑꯗꯨꯝꯕꯗꯁꯨ ꯑꯗꯨꯝ ꯆꯥꯟꯅꯒꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯔꯕꯥꯔꯒꯨꯝꯕ ꯇꯧꯒꯦ ꯈꯣꯠꯀꯦ ꯀ ꯍꯥꯏꯔꯒꯗꯤꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀꯤ ꯍꯥꯏꯗꯤ ꯄꯣꯠ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟ ꯃꯄꯥꯟꯗꯒꯤ ꯂꯧꯁꯤꯜꯂꯒ ꯌꯣꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯊꯥꯗꯣꯛꯄ ꯈꯣꯠꯄꯀꯣ ꯁꯤꯒꯨꯝꯕꯒꯤ ꯏꯝꯄꯣꯔꯠ ꯑꯦꯛꯁꯄꯣꯔꯠꯀꯤ ꯊꯕꯛꯁꯤꯃ ꯆꯥꯟꯅꯒꯅꯤ ꯏꯁꯥꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤꯀꯣ ꯍꯦꯜꯊꯀꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯦꯛꯇꯤꯚꯄꯨꯗꯤ ꯌꯥꯝ ꯑꯣꯏꯖꯩꯀꯣ ꯑꯦꯛꯇꯤꯚꯄꯨꯗꯤ ꯌꯥꯝ ꯑꯣꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯅꯥꯕꯁꯦ ꯀꯗꯣꯝꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯇꯦꯟꯁꯟꯒꯨꯝꯕ ꯂꯧꯕꯁꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯅꯥꯔꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯑꯣꯏꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯧꯕꯤꯗꯕ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯅꯥꯔꯛꯀꯅꯤ ꯍꯥꯏꯔ ꯅꯥꯍꯟꯗꯣꯏ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯂꯧꯕꯤꯗꯕ ꯁꯤꯒꯨꯝꯕꯒꯤ ꯁ꯭ꯇ꯭ꯔꯦꯁꯀꯨꯝꯕ ꯇꯦꯟꯁꯟꯒꯨꯝꯕꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯧꯕꯤꯗꯕ ꯔꯦꯒꯨꯂꯔ ꯕꯤꯄꯤꯒꯨꯝꯕ ꯑꯗꯒꯤ ꯗꯥꯏꯕꯤꯇꯤꯁ ꯆꯦꯛ ꯇꯧꯊꯣꯛꯄꯤꯌꯨꯀꯣ ꯆꯍꯤ ꯈꯤꯇꯪ ꯌꯥꯝꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯗꯤ ꯆꯍꯤ ꯁꯄꯣꯁ 45 50 ꯀ꯭ꯔꯣꯁ ꯇꯧꯔꯛꯑꯒꯗꯤ ꯔꯦꯒꯨꯂꯔ ꯕꯤꯄꯤ ꯆꯦꯛ ꯑꯗꯒꯤ ꯗꯥꯏꯕꯤꯇꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯆꯦꯛ ꯇꯧꯊꯣꯛꯄꯤꯕ ꯁ꯭ꯀꯤꯟ ꯏꯔꯤꯇꯦꯁꯟꯒꯨꯝꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯂꯩꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯅ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯈꯤꯇꯪ ꯂꯩꯒꯅꯤꯀꯣ ꯁꯤꯒꯤꯁꯤꯅ ꯍꯥꯏꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯄ ꯑꯅꯥ ꯑꯌꯦꯛꯄꯨꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯕ꯭ꯔꯤꯆꯤꯛ ꯔꯥಶꯤꯒꯤ ꯔꯤꯗꯤꯡꯁꯦꯀꯣ ꯊꯦꯡꯛ ꯌꯨ